ngarang Imphal thadokhiba MLA Biswajit ngasi halakre BJP gi MLA ani gi Maraktagi center gi Luchingbasingna Manipur gi CM Khallakpa Yabagi Thajaba Nakna Leire pawasi Khallakpa ki maira pawse dagi lokhatchabane Chief Minister N Biren na CM phamdagi resign tawkhraba matungdagi ngasi fawba anoba luchingba ma khanba ngamdana leire hauzik fawbada BJP gi MLA singi manungda Kanglup mari thongna kem tawna duna Chief Minister oina bagi lalong kanna chathare Prime Minister Narendra Modi na mapan leibaki khongsata leiriba si February 15 da India da thorokadaure hairiba numit asigi manungda BJP gi MLA singna anoba luchingba ma khannaba hauzik yamna kanna honare sairak asida ngarang thongju kendra gi MLA thongam Biswajit na Imphal thadotuna Delhi da paisin khiba do ngasi ayuk Imphal da muk halakre haire mahaki khongchat asi center gi Luchingbasingna kaurakpadagi chatlibra natraga maranai oiba thabaki da makta chatlibra haibadudi chapsaba maram khangba ngamdre pausi asina phangba paugi matungina de thongam Biswajit ngarang numidang pung 5 helakpada Indian Express ki flight number 91143 da Imphal thadokibane mahakna tongkhiba flight asi Guwahati via Delhi gi flight oibana Guwahati da lehobra natraga Delhi tamna paisin khibra ibasi chapsana khangba ngamdre adum oinamak Delhi gi khongsat oiramba yai haina de thajanare ngarang Imphal thadokhiba MLA thongam Biswajit ngasi ayuk Indigo flight number 6A2251 da Imphal da muk halakre aire sairak sida ngarang nungthil MLA Usam Devenso Indigo flight number 6A5022 da Delhi gi damak Imphal thadokhi adubo ngasi numit jungba matung phawbade MLA Usam Deven Imphal da halakhibagi pawde pawsi asina phangba ngamdre hauzik Manipur gi miyamna khaurang na ngainariba si anoba Manipur gi Chief Minister kanana oigadoribano hauzik Kanglup mari thokna kem tawduna MLA masing yamna khomjin batana duna anoba Chief Minister oina bahona riba singa sigi marakta kanabu Chief Minister oina khangadagi haibadu khangba ngamdre adubu center gi Luchingbasingna de Chief Minister famdagi resign tawkhraba N Biren nataba BJP gi MLA ani gi marakta anoba Chief Minister oina Khallakpa Yabagi Thajaba yamna wangna lei Thabak asi Prime Minister Narendra Modi na mapan leibaki khongsat February 15 da Delhi da thunglaraba matungda thabak oina pangthoklakadra haiba adu yamna nakna lei Bharat leingaki maikaidagi de Manipur da President rule thamjinkiba tarabade mathang amuk assembly mikhal pangthokpa matamda BJP leingak halakpa ngamloi maram aduna Manipur da PR thamdana BJP gi MLA singi maraktagi miyoi ama CM oina khanaba thabak soidana laukhalakani haiba sene